मैम ngasi di yamna nuaite ai hajik G20 summit ki meeting yaubagi Brazil da leiri adubu hajik ta Manipur ki pau tabada yamna nuaite ai gi thamoise kaire hai tare nahan Jiribam dagi myam khangani ko ki singna fakhiba family amagi miyoi taruk tu ngasi agang ani yauna mabok ki dead bodies fangle tabada yam nuaite moi nupi atai ahum dusu ki singna hadlamani khangni ai se tofam khangde jafam khangde wa haifam khangde yamna kapningi aina hainingi se akhoi government CSO sing kai dobiri ke praja sing je makeup thokpiro yamna pende makhoi taruk to police station da hangba relief camp dagi fakhibaniko police station faoba safe oibirak ter Manipur se kuki sing para tambiba matamoire si khata haijaningi thank you